Class 6 tagi 10 faubagi manungda leiba maherui singna saruk yaduna numit humni chathagada Swachhta Students'Camp ama Regional Institute of Medical Sciences ta ngasidagi hokre afaba environment ama pibada camp asina achoba mateng oiragani haina RIMS ki Director Professor G.Sunil Kumar Sharma na fongdorakli Swachhta Action Plan English singaniga kungamari kungamanga committee na sinduna RIMS ki Jubilee Hall da pangthokiba camp hawdokpa thoromaduda RIMS Hospital ki Medical Superintendent Professor N. Sanjip amade RIMS ki Nodal Officer oibitanatana Organizing Committee ki Chairman Professor Y. Govindara Singh na thorom ki aroi maruiba athoiba mitunglen oina saruk yaki Thoromaduga mari lenana camp atugi house mari ki captain amade vice captain oina thabak tawgadaba mahiri singda achamba khudol tamdana makoibu pukning thagatke Thoromadugi chief guest ke warol piraduna Professor G.Sunil Kumar Sharma na makatana fongdorakpada aikoi gi akoiba phibambu taru tanana thamba haibase aikoi khudingmaki thaudang lei isa khakta semdoklaga kari kanagani haiba wakal thadoktuna isa dagi hauna semdokpa yamna maru oi haibase aikoi khudingmakna khangminaba changi loinana plastic free oyenaba honaba matamda mahiroi singna achoba thaudang lohhaningbagi apamba su fongdokladuna climate change na piriba khudong chadaba sing karamna hanthagani haibadu aikoi puna honase luna na leiba plastic free oiba amadi afaba environment ama sembada camp asena achoba mateng ama oiba ngamlagani haiba wafam mahakna makhatarake irrigation dagi wet ka dagi dry ka kamana segregate tawni adum thopi go sidagi gate te hek yo ganda plastic bottle daramani plastic ki dustbin aswaida koi gi ek SIV officers club ki mangda means haphazardly thrown aduna akoi gi leiba pillar hai tare I will focus more on this class 10 dagi 6 dagi 10 hai sahi tara dagi trauma bogi angang sing chhatra sing akoi gi very well educated hojikan loina WhatsApp laire Google laire you can Google anything but masai gi society des pulai ba waste management se kamai tongni haibasi mayam chhatra singna khanbiu adi yum dagi kainom lang thopre swaida gate ta thoga akoi gi yung gi chaba dagi lemho badu heta hundura loire turen pando hundura ga loire haibadu tokpi na ba akoi gi ngasi gi function se gi through kaino gi means I want to request to this function that at least we start doing something.